Hello Manipur tabiriba singbu ahanba maktada taramna okchari hayeng asi lamdam sigi khwaidigi chawba khwaidigi senglaba kumhai singi maraktagi amoriba ningol chakuba gi numit asigi mangoina na lamdam asigi miyam pumnumakta thoidok hentokna nupi oibi ningol oibi singi mafamda ningol chakubugi yaifamangol pijari aduga ngasigi hakselgi live phone in program gi koina lokochari behiramasi yariya khongi anabana hakchangi atai saruk singda sokhanba haiba hiramasini hiramsigi matangda miyamgi wahang pokum pibinaba studio da lengchin biriba ngasigi expert na dental college rims da associate professor oina thaupu biriba dr sinam subhas chandra singh dr na chilaba matam kaithok piduna lengbirakpagi damak thagachari taram nokchari miyamna aikoigi studio gi telephone hangdoktana thamjaraba asida phone tobiraklaga dr dagi wafam sing hangbiraga khangbiba yagani phone number amtang note toksinbiyu 9362327078 amuktanga 9362327078 hariba number sida dial tobiraklaga lengsin biriba doctor dagi khangbining wafam sing khangbiyunaba haijiri Dr. Hogdokchabasidi hakchangi aikoigi mafam amada kayat amada nabasi atopa kayat amada amuk mari leinarakpa kaidobasi yamna to for example diabetes kuina sangna control tawdana nara agadi maduna kidney da sohalakpa adagi ate mafam singda heart ta kari da sohalakpa gi se dum doctor singna takpi sumain tawdana aikoina di yamna chechandaba haigadra aikoi ayambana yagi anaba singsi hek naraba kanda khaktang doctor da chatpa adubu yagi anaba sina kuina sumna leiragadi maduna hakchangi atei anaba singa suhenna mari leinarakpa hakchangi atei saruk singda soholakui wafam sitaje aduna hojik yari yakhongi anaba singsiga hakchangi atei kari saruk singa so halakadori banong tak yam phai taksege ahanmada aina thamjaningbsi akhoi yari yakhongi laina si makhal ani khak akoina yam samna hairabda mayamna bapta bigadabji yari yakhongi laina hana ahanmada I thamjaramge yari yakhongi laina si ahanmada akoina mayamna uriba yari haina akoi mapan thongdo uriba sida ahanmada sokpa matamda akoina yari dagi I thokpana chingba yari khara pomba akoina yari ngangchenba ubasina akoina gingivitis haina leikhre adagi masina sum lisang sina sum tarokpadagi anabasi henjalaktana akoigi manungi akoi kuyom oiriba saruna chingba sakla agadi magi foundation root to sokla aba matamdadi akoi ya se nomakpa aduna di ya se sum nomno aga ngasai ya se akoigi kelakpa haibtare adumba thoe aduna masigi anabasina akoina periodontitis atopa kangu akoigi atai icham chamba londa haira pyorrhea ga so hai ado ahanmada akoina gingivitis hairaba matungda akoigi henjel akanda periodontitis haina akoigi ya nomakpana chingse tawraga akoigi ya ken gibagi potsi lai ado ayambana masigi anabasi akoina khangdabagi wani masi akoigi infection haibtare mahikna thoanba laina akoigi microorganism singkup haigada mahik makup sina thoanbani ado akoigi yakhongda akoigi mahik makup leiri habsi nongmata akoina bhab oirude khalude akoigi ya I thokpa habsi hek pomba chikpa yam kana tawba nattabanina hoi akoina thawa sarudaba haitare adubu masida chronic infection haidi adum chatharaba infection ama leiba maramna masida leiriba mahik singji akoigi I utong haiba akoi yari da cheliba I utong je akoi yari da I thokpa haji yari je tatla manungda tatlibani ulcer aidna akoi mayam ulcer gain tor yari manungda tatpa matamda ngasagi maduragi mahik se changda oi haiba leite changi ga dorim masida mahik oiba yai mahik ki magi part ama oiba magi cell wall aidi magi kuyom da yauba ama oiba igi utongsina lambi ama oiraga maduna kadai chakhi gadagi heart da chakhi ni kidney da chakhi ni aduna mafam da chakhiba matamda masagi chatluriba mafam duda mai gi akoigi chemical reaction I hoba hamnaraga laijauba haigadra adumaina thoktana ngasai heart ta chakragana heart ta tainagiba heart ki akoina mayamna khangnaniba heart attack ka haiba sisu tasingna yari yakhongi laina leiraga heart attack tholle haiba makti haijeningde adumakpu ngasai heart attack oirakpagi maruiba akoigi risk factor haina hujikandi akoi risk factor English tadi haire akoi ohelakpagi abagi maram oiba ama one of them haiba asi adum masi ju oiba aduna heart ta kari adagi diabetes na badasu akoigi diabetes se ngasagi aikoina sum yengjabaju diabetic patient singje kuina sangna sahi tara hena akoigi sugar control tawdana lakpa singje yagi complaint si yamna lei ani se dum masi akoi machim madau gumbani haibasu yai akoi amana bi directional ga akoi English lon da harga masi kamai no ge ga
ngasagi som diabetes ki di insulin ka pi ai diabetes ki hidak yam sari di harga yari akhong di nong ti yeng thok pi da ba adem som di nai bit cha dana akhoi e thok dana infection am taw lare akhoi na haiji ko akhoi khong da so di diabetes taw da oisende adai oisendri ba khong du na su diabetes to control amuk to holoi doi ne aduna ani mak layeng da ya di aduna ngasagi yari akhong da ngasagi infection je taw leira ga di yeng thok pi dra ga di ngasagi hari ba diabetes to control taw da ma insulin ka pa ga su adum ai je adum wang lei ni insulin je pana di ka pa ni doctor di yeng am ni ha su hek taw ba aduna aina yagi du di kauthu ubu ngasagi tauri habi silent haitare mai iga wakhan ito yagi du na chiklak tringai di chiklak tringai di adai nuam dana haita chaiba yadraga di khallu da ba aduna ngasai adum ba am leiraga di ngasagi ohen banina ngasagi diabetes na ba mi da di yari akhongju taseng ni yengthok piu aduga adu da leiba infection yawaga ni madu yengthoga cure tawthok piu haisima ai haijani an ba phone call am talo ko chege hello hello tajare mingli phone ai phone dau jere se kasam pati sung thai ba ma tak piu sar yari ya khong di phatta ba khota ba se koi je na sing nu pi sing yam sanari ba koi jada gumba khaini gumba talap gumba se asi gumba ga yamna koi mari leinagadra aduga koi gi yari ya khong yam toina thokpa su koi cancer gumba ga su he thokan ba yawe hai simda ka khangjane nge aduga koi gi sa gumba charo ga ya se numit nini gumba na ba anunaga numit nimi mari mangani lai ga mu phaba pochi ya se thokpa singabra simda ka khangjane nge sa phani wafum mahum khak koi gi maruin hidak mana gi polam sing huji kan di yamna chanare tongan ba brand name da tawraga ko dana ekta maruina koi gi nupi oi bising su yamna chaba ure masi yam chumba wani masi ngasai gi hidak mana gi polam sing si di akhoi gi oral cancer da adum adi thol le habi sima adum akhoi proof dana oral cancer gi hai tare ko nasopharyngeal cancer khanau gi cancer ji di akhoi gi hidak mana gi polam sing adagi churup thakpa si di adum mayamna loinam si di khangna bani aduga ngasai gi yari akhung gi laina da su adum kwa chaba si mangonda yauriba chemical singsina masi adum solle haibasi akhoi gi adagi kwa chaba mi haibasi ayamana adum kana ayamana adum ngasagi oral hygiene gi care se adum wale haitare adum chudana leiramni na ngasai kwa haidi yada chudorimni aduna adum ayamana adum oral hygiene gi care si wale aduna khoina ya yengba lakpa da su akhoi sengdok sagi ga lakpani nang kwa chaba lepani haidi seng bana phai lepoi da bo di sengu si ga haiba bawa haibadi mana mu care do lowdragadi kana da haitare aduna masigi yaringai di akhoi gi kwa chaba kumba masugumba habit sidi yari ya khongi da natana masida ju soi aduga akhoi gi ngasai gi hariba cancer na chingba thon manina masidi sung tau bi da masidi akhoi na adum akhoi dana lawbu nate masi department khuding mangna masidi tawbiranu haina hai birabani adum masi madi thadok piro adu ngasai sa chaba gi ama hangri ko amuk charu raga numi mari ni mangani naraga amuk hek pagiba masi kaino ni ayamana sa chaba thokpa haibisi hoji indam da yausale yongchak singju yam hawba matamni yongchak singju masing changba hangam masing changbuje khoi yarak se ahi sahi kharaga yam chal agadi khoi yarak lan thokpa haiba ma masi yari yakhongi laina dagi so ayam thokale yarak ta khoi gi kaino lan thoga marak sida khoi gi sa machet oiro yongchak singju oiro adai hangam gi masing go oiro khoi changbuse ado masi changam matamda khoi pot ama changaga leiragadi pumtharakadoi aduna masi lauthokdragadi horen noma ma yengbiyo horen sa chara marakta yarakta changaga horen thindo ogdradi yari dum marakta pomani adi pomani foreign body am leine pomthorakadoi ni ba aduna pomamne I tholani manam nam thirani aduna matamda pumthabagi geno so process to horabani adoi ngasagi marakta chappaga leiramni na pot am chappa leiramni adum akhoi nahan ba haitare aduna masigi sidi yari ba makai koi sa chaba khotpa loi bada natana yarak akhoi sengnana ba akhoi pambai khara lei akhoi yarak yam thina lan thoga di akhoi interdental brush haina akhoi yarak ta thindokna ba brush tongana akhoi hekta wa machet ama duk mati ama tor pangthin da thin bana da maduna su soina thillaga di lautho ale haijari ba natragana akhoi yarak tu yam kan lan thok tribo kana akhoi dental floss kaina akhoi yarak ki lang haitare lan gi lang akuppa mana adu main tawdana sengdokbiragadi ngasai hariba sa charga nungai tabal leibagi potuma haidi yarak changbuna oragadi akoina yarak changbado semjan sajandana
ꯌꯥꯈꯤꯒꯗꯕ ꯑꯣꯏꯔꯒꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨ ꯃꯗꯨꯏꯗꯣ ꯉꯁꯥꯏꯒꯤ ꯁꯦꯡꯗꯣꯛꯑꯒ ꯅꯥꯟꯅ ꯊꯝꯕꯤꯕꯅ ꯐꯅꯤ ꯍꯣꯏ ꯐꯣꯟ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯣ ꯅꯤꯔꯀꯨꯇꯤꯗꯒꯤ ꯅꯥꯎꯃꯦ ꯃꯪꯂꯦꯝ ꯇꯥꯛꯄꯤꯌꯨ ꯃꯪꯂꯦꯝ ꯇꯥꯛꯄꯤꯌꯨ ꯉꯁꯤ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯌꯥꯒꯤ ꯃꯔꯝꯁꯦ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯁꯤ ꯌꯥꯔꯤ ꯌꯥꯈꯣꯡ ꯌꯥ ꯇꯦꯛꯄ ꯃꯤꯁꯦ ꯌꯥꯝ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯩ ꯑꯗꯒꯤ ꯌꯥꯒꯤ ꯖꯣꯇꯣꯟ ꯇꯧꯅꯕ ꯆꯥꯕ ꯊꯛꯄꯒꯤ ꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯗꯥꯛꯇꯔ ꯐꯅꯤ ꯍꯣꯏ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥ ꯌꯥꯎꯗꯕ ꯃꯤꯅ ꯅꯣꯛꯅꯤꯡꯕ ꯂꯩꯔꯣꯏ ꯑꯗꯒꯤ ꯌꯥ ꯌꯥꯎꯗꯕ ꯃꯤꯒꯤ ꯁꯛꯇ ꯑꯩꯈꯣꯏ ꯈꯗꯥꯡꯒꯁꯤ ꯏꯆꯞ ꯆꯞꯁꯟꯗꯅ ꯆꯥꯛꯃꯛꯇ ꯁꯥꯏꯔꯁꯨ ꯈꯗꯥꯡ ꯏꯟꯊꯣꯛꯇꯅ ꯁꯥꯏꯕ ꯑꯗꯨꯅ ꯁꯛꯐꯝꯗꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯆꯍꯤꯗꯗꯤ ꯑꯍꯟ ꯑꯣꯏꯁꯟꯕ ꯅꯠꯇꯕ ꯃꯥꯒꯤ ꯑꯦꯄꯤꯌꯔꯦꯟꯁꯇꯣ ꯑꯗꯨꯅ ꯂꯨꯛꯇꯨꯗꯩꯗ ꯑꯗꯒꯤ ꯑꯃꯨꯛ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯔꯒ ꯃꯍꯥꯎ ꯈꯪꯅ ꯆꯥꯕ ꯑꯗꯒꯤ ꯃꯗꯨꯗꯒꯤ ꯃꯍꯥꯎꯗꯣ ꯊꯣꯛꯂꯛꯑꯒ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯍꯥꯏꯕꯗꯤ ꯃꯗꯨꯗꯒꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯇꯨꯗꯒꯤ ꯊꯣꯛꯀꯗꯕꯗꯣ ꯐꯪꯉꯒ ꯑꯩꯈꯣꯏꯗ ꯍꯛꯆꯥꯡꯗ ꯐꯪꯒꯗꯕꯗꯣ ꯁꯥꯏꯗꯅ ꯄꯨꯡꯌꯣꯛ ꯌꯣꯛꯍꯜꯂꯒꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯋꯥꯠꯂꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯕ ꯈꯣꯠꯄꯁꯨ ꯑꯗꯨم ꯋꯥꯠꯄꯒꯤ ꯂꯩ ꯑꯗꯨꯅ ꯌꯥꯁꯤ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯁꯠꯇꯣꯛꯄꯤꯈꯤꯗꯅ ꯌꯥꯎꯈꯤꯗꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯥꯞꯄꯒꯤ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯞꯆꯤꯟꯕꯤꯗꯅ ꯑꯃꯨꯛ ꯁꯛꯇꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯃꯛꯇꯨꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯨꯕꯤꯔꯛꯇꯅ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯇꯣꯔ ꯇꯧꯔꯒ ꯁꯛꯐꯝꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟꯁꯦ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯍꯣꯏ ꯐꯣꯟ ꯀꯣꯜ ꯑꯝꯇꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯑꯗꯨꯒ ꯉꯁꯥꯏ ꯍꯧꯖꯤꯛꯁꯤ ꯗꯥꯏꯕꯦꯇꯤꯁꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯔꯕꯅꯤ나 ꯗꯣꯛꯇꯔ ꯗꯥꯏꯕꯦꯇꯤꯁꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯄꯟꯕ ꯍꯧꯕꯤꯔꯝꯃꯦ ꯑꯗꯨꯅ ꯗꯥꯏꯕꯦꯇꯤꯁꯀ ꯍꯧꯖꯤꯛꯀꯤ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤꯒ ꯂꯩꯅꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯌꯨ ꯗꯥꯏꯕꯦꯇꯤꯁ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯏꯟꯁꯨꯂꯤꯟ ꯁꯦꯟꯁꯤꯇꯤꯚꯤꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯟꯁꯨꯂꯤꯟꯁꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯏꯟꯁꯨꯂꯤꯟꯁꯦ ꯐꯖꯅ ꯆꯨꯞꯁꯟꯗꯕ ꯈꯣꯠꯇꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯟꯐꯦꯛꯁꯟ ꯑꯃ ꯑꯦꯅꯤ ꯗꯤꯁꯇꯦꯟ ꯏꯟꯐꯦꯛꯁꯟ ꯉꯁꯥꯏꯒꯤ ꯏꯟꯐꯦꯛꯁꯟ ꯑꯩꯅ ꯃꯍꯤꯛꯅ ꯊꯣꯛꯍꯟꯕ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯇꯧꯔꯤꯕ ꯏꯟꯐꯦꯛꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯏꯟꯁꯨꯂꯤꯟ ꯁꯦꯟꯁꯤꯇꯤꯚꯤꯇꯤ ꯍꯟꯊꯕ ꯑꯗꯨꯅ ꯍꯟꯊꯔꯕꯅꯤꯅ ꯏꯟꯁꯨꯂꯤꯟꯗꯣ ꯐꯖꯅ ꯂꯧꯁꯟꯗ꯭ꯔꯕꯅꯤꯅ ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯔꯕꯅꯤ나 ꯉꯁꯥꯏꯒꯤ ꯗꯥꯏꯕꯦꯇꯤꯁꯁꯦ ꯀꯟꯇ꯭ꯔꯣꯜ ꯋꯥꯡꯗꯅ ꯂꯩꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯒꯔ ꯀꯟꯇ꯭ꯔꯣल ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯌꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯁꯟꯗꯗꯅ ꯑꯗꯨꯝ ꯅꯥꯕꯗꯣ ꯍꯦꯟꯖꯟꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯕ ꯍꯥꯏꯕꯁꯤ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃ ꯄꯥꯔꯠ 1ꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯟꯇ ꯇꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯊꯝꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗꯒꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯊꯥꯖꯔꯦ ꯑꯗꯨ ꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯑꯗꯨꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯑꯦꯅꯤ ꯄꯥꯔꯠ ꯑꯃꯗ ꯁꯣꯛꯄ ꯌꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤ ꯆꯤꯟꯖꯥꯛꯀꯤ ꯗꯤꯄꯦꯟ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤ ꯆꯦꯛꯁꯤꯟꯕ ꯇꯉꯥꯏ fadabasida ꯑꯩꯈꯣꯏꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯒꯤ ꯗꯤꯄꯦꯟꯁꯤ ꯌꯥꯝꯅ ꯇꯧꯕ꯭ꯔꯥ ꯑꯁꯤꯃꯛꯇꯪ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯕ ꯐꯅꯤ ꯗꯣꯛꯇꯔ ꯇꯥꯕꯤꯁꯤ ꯍꯣꯏ ꯑꯗꯨ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯃꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯤꯟꯖꯥꯛꯀꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯇꯤቭ ꯇꯤꯁꯨ ꯍꯥꯏ ꯃꯅꯨꯡꯒꯤ ꯌꯥꯎꯔꯤꯕ ꯇꯤꯁꯨꯁꯤ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯚꯤꯇꯥꯃꯤꯟ ꯁꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯤ ꯏ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯚꯤꯇꯥꯃꯤꯟ ꯁꯤ ꯆꯥꯕ ꯀꯥꯏꯅ ꯌꯥꯝꯅ ꯇꯧꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩ-ꯔꯥꯁꯤ ꯐꯖꯅ ꯆꯥꯕꯤꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯚꯤꯇꯥꯃꯤꯟ ꯁꯤ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯔꯤ ꯌꯥꯈꯣꯡ ꯅꯥꯔꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗꯁꯨ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯗꯥꯛꯇꯔꯗꯤ ꯂꯥꯌꯦꯡꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯄꯪꯂꯩꯗ ꯂꯩꯔꯒ ꯆꯥꯕ ꯀꯥꯡꯕꯨ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯥꯕ ꯚꯤꯇꯥꯃꯤꯟ ꯁꯤ ꯋꯥꯠꯂꯒ ꯌꯥꯔꯤ ꯌꯥꯈꯣꯡ ꯅꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯇꯥꯕꯗꯒꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯂꯩꯔꯤꯕ ꯃꯍꯤꯛ ꯃꯇꯥꯏ ꯑꯩꯈꯣꯏ ꯌꯥꯊꯤ ꯑꯃꯣꯠꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯃ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯐꯅ ꯆꯥꯔꯒꯁꯨ ꯃꯁꯤ ꯐꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯏ ꯊꯣꯛꯑꯒꯗꯤ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯂꯩꯕ ꯑꯃꯣꯠꯄꯅꯆꯤꯡꯕ ꯁꯦꯡꯗꯣꯛꯄꯤꯌꯨ ꯏꯁꯥꯒꯤ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟ ꯌꯥꯎꯗꯅ ꯚꯤꯇꯥꯃꯤꯟ ꯁꯤ ꯈꯛꯇꯅꯗꯤ ꯂꯥꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ
ꯑꯗꯨꯝ ꯏꯃꯥꯟꯗ ꯃꯥꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯕꯁꯤꯃ ꯑꯗꯨꯝ ꯃꯁꯤꯃ ꯑꯗꯨꯝ ꯑꯦꯅꯤ ꯑꯩꯈꯣꯏ ꯕꯣꯗꯤ ꯄꯥꯔꯠꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯣꯃꯟ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯦꯝꯐꯦꯁꯤꯁ ꯈꯤꯇꯪ ꯄꯤꯅꯤꯡꯕ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯤꯇꯥꯃꯤꯟ ꯁꯤꯒꯤ ꯆꯥꯡ ꯑꯗꯨꯝ ꯋꯥꯡꯅ ꯌꯥꯎꯕ ꯍꯤꯗꯥꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯩ ꯔꯥ ꯈꯔ ꯑꯗꯨꯝ ꯆꯥꯕꯤꯕꯁꯤ ꯑꯗꯨꯝ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯣꯏ ꯗꯥꯏꯕꯤꯇꯤꯁꯀꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯍꯥꯔꯠ ꯗꯤꯖꯤꯖ ꯃꯔꯤ ꯂꯩꯅꯩ ꯇꯥꯛꯄꯤꯔꯦ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯑꯗꯣ ꯑꯩꯅ ꯍꯌꯦꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯋꯤꯁ ꯄꯤꯕꯤꯈ꯭ꯔꯦ ꯀꯩꯅꯣꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯒ ꯑꯣꯏꯕ ꯑꯝꯇꯪ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯗꯕ ꯑꯃꯅꯤ ꯑꯗꯨꯗ ꯃꯤꯔꯣꯟꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯌꯦꯡꯍꯧꯗꯗꯅ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯆꯦꯛꯑꯞ ꯇꯧꯍꯧꯗꯕ ꯀꯅꯥꯒꯨꯝꯕ ꯅꯥꯗꯕꯁꯨ ꯂꯩ ꯆꯦꯛꯑꯞ ꯇꯧꯗꯅ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯏ ꯊꯣꯛꯇꯅ ꯍꯧꯖꯤꯛꯀꯤ ꯄꯦꯔꯤꯌꯣꯗꯣꯟꯇꯥꯏꯇꯤꯁ ꯍꯥꯏꯁꯤ ꯅꯥꯗꯅ ꯂꯩꯔꯕꯒ ꯊꯣꯛꯑꯒꯗꯤ ꯃꯥꯅ ꯍꯣꯔꯦꯟ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯨꯛ ꯌꯦꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯌꯦꯛꯄ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯗ ꯄꯨꯛ ꯌꯦꯛꯇꯅ ꯑꯉꯥꯡꯒꯤ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯊꯣꯛꯂꯛꯇꯅ ꯑꯉꯥꯡ ꯀꯥꯏꯔꯛꯇꯅ ꯑꯉꯥꯡꯁꯦ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝꯁꯤ ꯉꯟꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯃꯥꯄꯟꯗꯒꯤ ꯌꯦꯛꯂꯛꯀꯗꯧꯕꯗꯣ ꯇꯔꯨꯛꯇ ꯇꯔꯦꯠꯇ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯗꯨ ꯏꯁꯤꯡ ꯀꯥꯏꯔꯒꯗꯤ ꯑꯉꯥꯡꯗꯣ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯁꯤꯖꯤꯔꯤꯌꯟ ꯑꯣꯏꯒꯦꯔꯥ ꯄꯣꯛꯄ ꯅꯣꯔꯃꯦꯜꯗ ꯄꯣꯛꯀꯦꯔꯥ ꯄꯣꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯥ ꯅꯧꯅ ꯄꯣꯛꯑꯕꯅꯤꯅ ꯄ꯭ꯔꯤ ꯇꯔꯝ ꯕꯦꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯗꯤ ꯄ꯭ꯔꯤ ꯇꯔꯝ ꯕꯦꯕꯤ ꯍꯥꯏꯕꯗꯤ ꯃꯥ ꯊꯥ ꯁꯨꯗꯅ ꯄꯣꯛꯑꯕꯅꯤꯅ ꯃꯥ ꯋꯦꯠꯁꯦ ꯍꯟꯊꯔꯅꯤꯕ ꯑꯗꯨꯅ ꯋꯦꯠ ꯍꯟꯊꯅ ꯄꯣꯛꯄ ꯑꯉꯥꯡ ꯍꯥꯏꯁꯤ ꯀꯩꯁꯨ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯍꯌꯦꯡ ꯉꯁꯥꯏꯒꯤ ミロꯟꯕꯒꯤ ꯀꯩꯅꯣ ꯃꯇꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯃꯨꯛꯇꯪꯗꯤ ꯗꯦꯟꯇꯦꯜ ꯗꯣꯛꯇꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯇꯕꯨ ꯑꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯕꯨ ꯑꯣꯏꯔꯦ ꯆꯠꯄꯤꯔꯒ ꯑꯩ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯕ ꯀꯃꯥꯏꯅ ꯂꯩ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯂꯩ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯤꯔꯒ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯌꯨ ꯑꯗꯨꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯎꯅꯕꯒꯤꯁꯤ ꯅꯠꯇꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯌꯥꯡꯍꯧꯗꯅ ꯃꯤꯔꯣꯟꯁꯟꯈ꯭ꯔꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯌꯥꯔꯤꯗ ꯏ ꯌꯥꯝ ꯕꯤꯠ ꯕꯤꯠ ꯊꯣꯛꯄ ꯑꯉꯥꯡ ꯍꯧꯖꯤꯛ ꯍꯣꯔꯃꯣꯟ ꯍꯥꯏꯔꯦ ꯏꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯩꯈꯣꯏ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯏ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯌꯥꯔꯤꯗ ꯏ ꯌꯥꯝ ꯊꯣꯛꯄ ꯌꯥꯔꯤꯗ ꯈꯪꯍꯧꯗꯅ ꯈꯪꯆꯥꯎ ꯆꯥꯎꯅ ꯃꯐꯝ ꯑꯃꯗꯒ ꯌꯥꯝ ꯊꯤꯅ ꯄꯣꯝꯕꯁꯤ ꯌꯥꯎꯏ ꯑꯗꯣ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯌꯥꯔꯤ ꯀꯛꯁꯤ ꯌꯥꯔꯤ ꯌꯦꯡꯁꯤ ꯍꯥꯏꯕꯁꯤ ꯑꯅꯥꯕ ꯀꯥꯡꯕꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯉꯥꯡꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯍꯦꯛꯇ ꯈꯟꯕ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯔꯣꯟꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯌꯥꯗ ꯀꯔꯤꯗ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯌꯦꯡꯊꯣꯛꯑꯒ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯐꯣꯟ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩꯗ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯑꯗꯨꯒ ꯌꯥꯒꯤ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯗꯣꯛꯇꯔꯗ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗꯁꯨ ꯉꯁꯥꯏ ꯍꯤꯗꯥꯛ ꯃꯅꯥ ꯆꯥꯕꯒ ꯀꯦꯟꯁꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯌꯥꯔꯤ ꯌꯥꯈꯣꯡ ꯐꯠꯇ꯭ꯔꯒꯁꯨ ꯀꯦꯟꯁꯔꯒ ꯃꯔꯤ ꯂꯩꯅꯔꯛꯄꯒꯤ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯄꯔꯤꯡꯗ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯂꯥꯌꯦꯡꯗꯅ ꯄꯣꯝ ꯑꯇꯪꯕ ꯃꯍꯤꯛ ꯃꯌꯥꯝ ꯑꯃꯗꯨꯅ ꯃꯀꯣꯟ ꯁꯥꯗꯅ ꯌꯣꯝꯗꯅ ꯂꯩꯔꯒꯗꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯄꯔꯤꯡ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛꯁꯤꯗ ꯗꯤꯖꯤꯖ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯒꯦꯁꯨ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯑꯍꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟꯅꯤ ꯃꯍꯤꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣই ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤ ꯃꯈꯜ ꯃꯈꯜ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒ ꯑꯩꯈꯣꯏ ICU ꯕꯦꯗꯇꯒ ꯂꯩꯕ ꯑꯅꯥꯕꯁꯤꯡꯅꯒ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯕꯗꯒ ꯊꯣꯛꯂꯛꯄ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤ ꯑꯌꯥꯝꯕꯅ ꯆꯤꯟꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯦꯜ ꯀꯤꯌꯔꯗꯤ ꯇꯧꯗꯕ ꯁꯣꯝꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀꯗꯤ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯃꯆꯤꯟ ꯁꯦꯡꯕꯤꯒꯅꯤ ꯈꯣꯠꯄꯤꯒꯅꯤ ꯒꯥꯏꯗꯤ ꯂꯧꯍꯧꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯤꯟ ꯍꯥꯏꯕ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯍꯤꯛꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯍꯤꯛꯁꯦ ꯊꯨꯒꯥꯏꯕꯤꯒꯗꯕ ꯈꯔ ꯑꯩꯈꯣꯏꯅ ꯀꯤꯌꯔ ꯂꯧꯕꯤꯔꯒ ꯂꯩꯗꯤ ꯂꯩꯔꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯕ ꯃꯥꯒꯤ ꯄꯋꯥꯔ ꯍꯦꯟꯒꯠꯍꯟꯗꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁꯇ ꯀꯔꯤꯒꯨꯝꯕ ꯌꯣꯠꯁꯟꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯃꯔꯤꯁꯤꯗ ꯆꯪꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯂꯪꯁꯇ ꯆꯪꯈ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯑꯅꯥꯕꯅꯆꯤꯡꯕ ꯑꯗꯩ COPD chronic obstructive pulmonary disease ꯈꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯗꯁꯨ ꯃꯈꯣꯏꯗ ꯑꯣꯏꯍꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯁꯨ ꯉꯁꯥꯏ ꯑꯣꯏꯍꯟꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯀꯤꯌꯔ ꯂꯧꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯁꯨꯝ ꯑꯇꯩ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯔꯠꯀꯤ ꯑꯣꯄꯔꯦꯁꯟꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯈꯔ ꯑꯣꯄꯔꯦꯁꯟꯁꯤꯒꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯥꯒꯤ ꯌꯦꯡꯊꯣꯛꯄ
सिगी कꯩनोमसु अखोइना सुम ताजे ꯍꯣꯏ prior to the operation ꯍꯣꯏ सिगी सिना करीनो ꯍꯣꯏ तौरिसिन ꯃꯁꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀ ꯍꯥꯏꯅ ꯏ ꯎꯇꯣꯡ ꯈꯨꯖꯜꯂꯦ ꯍꯥꯔꯠꯀꯤ ꯃꯅꯨꯡꯗ ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯏ ꯎꯇꯣꯡ ꯈꯨꯟꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯁ ꯄꯦꯟ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯟꯖꯤꯑꯣꯄ꯭ꯂꯥꯁꯇꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯍꯥꯞꯄ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯍꯥꯔꯠꯀꯤ ꯀꯥꯔꯗꯤꯑꯣ ꯊꯣꯔꯥꯁꯤꯛ ꯁꯔꯖꯟꯕꯨ ꯑꯣꯏꯔꯣ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯄꯨ ꯑꯣꯏꯔꯣ ꯃꯣꯏꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯃꯣꯏ ꯈꯔ ꯄ꯭ꯔꯣꯁꯤꯖꯔ ꯃꯅꯨꯡ ꯆꯟꯅ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯒꯤ ꯗꯣꯛꯇꯔꯁꯤꯡꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤ ꯅꯥꯕ꯭ꯔꯥ ꯅꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯃ ꯌꯦꯡꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯁꯦꯡꯗꯣꯔꯛꯎ ꯃꯗꯨꯒꯤ ꯏꯟꯐꯦꯛꯁꯟꯗꯨ ꯀꯤꯌꯔ ꯑꯣꯏ ꯇꯧꯊꯣꯛꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯏꯖꯔꯤꯕꯗꯣ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯏꯟꯐꯦꯛꯁꯟ ꯑꯃ ꯂꯩꯔꯒꯗꯤ ꯍꯥꯔꯠꯇꯨꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯁ꯭ꯇꯦꯟ ꯍꯥꯞꯈ꯭ꯔꯒꯁꯨ ꯃꯥꯅ ꯕꯦꯂꯨꯟ ꯀꯥꯝꯗꯅ ꯃꯥꯅ ꯎꯇꯣꯡ ꯈꯨꯖꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯍꯟꯈ꯭ꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯟꯐꯦꯛꯁꯟꯗꯨ ꯀꯤꯌꯔ ꯇꯧꯗꯗꯅ ꯄꯦꯁꯦꯟꯗꯨꯅ ꯑꯦꯋꯦꯔꯅꯦꯁ ꯃꯥꯒꯤ ꯆꯤꯟꯌꯥ ꯁꯦꯡꯅ ꯊꯝꯕꯒꯤ ꯈꯪꯖꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯄꯣꯠꯇꯣ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯅꯅꯕ ꯑꯗꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡꯗ ꯂꯩꯕ ꯑꯅꯥꯕꯁꯤꯡ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯅꯕ ꯗꯦꯟꯇꯦꯜ ꯗꯣꯛꯇꯔ ꯑꯃꯗ ꯆꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯥꯡꯊꯣꯛꯆꯩ ꯐꯣꯟ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯦ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯌꯥꯁꯦ ꯆꯤꯛꯂꯛꯇ꯭ꯔꯤꯉꯩꯗꯤ ナꯔꯛꯇ꯭ꯔꯤꯉꯩꯗꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯤꯃ ꯏꯀꯥꯎꯗ ꯀꯥꯎꯊꯣꯛꯏ ꯑꯗꯒꯤ ꯗꯣꯛꯇꯔꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯕꯤꯔꯒꯁꯨ ꯅꯣꯡꯃꯗ ꯕ꯭ꯔꯁ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯤꯔꯛꯇꯤ ꯇꯧꯕꯤꯌꯨ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯏꯟꯒꯟꯗꯦ ꯑꯩꯈꯣꯏꯒꯤ ꯏꯟꯒꯟꯗꯕꯒꯤ ꯍꯦꯕꯤꯠ ꯆꯨꯝꯃꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯥꯔꯛꯇ꯭ꯔꯒꯗꯤ ꯍꯛꯆꯥꯡꯁꯦ ꯐꯤꯠ ꯑꯣꯏꯔꯤꯅ ꯈꯟꯖꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯈꯛ ꯂꯩꯕꯗꯨꯅ ꯑꯗꯨꯅ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯁ꯭ꯋꯥꯏꯗ ꯇꯥꯛꯄꯤꯌꯨ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯕꯅꯤꯅ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯈꯔꯦ ꯃꯁꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯤꯔꯛ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯕ꯭ꯔꯁ ꯇꯧꯕꯁꯤꯃꯒ ꯑꯗꯩ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯁ ꯑꯃꯨꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯇꯨꯝꯕꯤꯕꯁꯤꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯑꯌꯨꯛꯇ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯃꯌꯥꯝ ꯇꯧꯔꯤꯕꯁꯤ ꯍꯥꯊꯨ ꯅꯪꯉꯣꯏꯗꯕꯒꯤ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯒꯅ ꯍꯦꯛ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯌꯨꯛꯇ ꯆꯤꯊ ꯅꯥꯟꯗꯍꯧꯕ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯗꯒꯤ ꯁꯥꯡꯉꯕ ꯃꯔꯛꯇꯨꯗꯩꯗ ꯆꯥꯔꯨꯗꯣꯔꯤꯕꯅꯤ ꯊꯛꯎꯗꯣꯔꯤꯕꯅꯤ ꯄꯨꯡ 12 13 ꯒꯦꯞ ꯑꯃ ꯂꯩꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯩꯗꯗꯤ ꯃꯍꯤꯛꯇꯣ ꯑꯃꯨꯛ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯔꯛꯄꯒꯤ ꯑꯗꯨꯅ ꯉꯁꯥꯏ ꯆꯤꯊ ꯅꯥꯟꯗꯍꯧꯗꯣ ꯃꯇꯝ ꯐꯖꯅ ꯐꯪꯉꯒ ꯑꯩꯅ ꯑꯝꯇꯪ ꯃꯁꯤꯗ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟ ꯍꯥꯏꯕꯁꯤ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦ ꯃꯁꯤꯗ ꯑꯩꯅ ꯉꯁꯤ ꯊꯝꯖꯒꯗꯧꯔꯤꯁꯦ ꯃꯥꯏꯟꯐꯨꯜ ꯕ꯭ꯔꯁꯤꯡ ꯍꯥꯏꯕꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯁ ꯇꯧꯕꯁꯦ ꯃꯥꯏꯟꯐꯨꯜ ꯇꯧꯗꯦ ꯋꯥꯈꯜꯅ ꯑꯃ ꯇꯧꯔꯤ ꯊꯕꯛꯅ ꯑꯃ ꯑꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯁꯁꯤꯅ ꯑꯩ ꯀꯗꯥꯏꯗ ꯊꯝꯃꯤꯒꯦ ꯑꯩ ꯀꯗꯥꯏꯗ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯧꯗꯦ ꯋꯥꯈꯜꯅ ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯔꯦ ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯑꯃꯅ ꯑꯣꯐꯤꯁ ꯀꯥꯗꯣꯔꯦ ꯑꯩ ꯑꯗꯨ ꯏꯃꯥꯟꯅꯕ ꯎꯅꯔꯣꯏ ꯑꯗꯨꯅ ꯕ꯭ꯔꯁꯁꯤꯗ ꯇꯧꯔꯤꯁꯤ ꯀꯟꯅ ꯇꯛꯏꯕ꯭ꯔꯥ ꯇꯞꯅ ꯇꯛꯏꯕ꯭ꯔꯥ ꯑꯩꯁꯤ ꯅꯝꯃꯤꯕ꯭ꯔꯥ ꯅꯝꯗ꯭ꯔꯕꯁꯨ ꯈꯪꯗꯕ ꯃꯅꯤꯡꯂ ꯃꯃꯥꯡꯂꯁꯨ ꯈꯪꯗꯕꯗ ꯇꯧꯕ ꯒꯥꯔꯤ ꯊꯧꯕꯗ ꯃꯥꯏꯟꯐꯨꯜꯂꯤ ꯊꯧꯗꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯕ꯭ꯔꯁ ꯇꯧꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯥꯏꯟꯐꯨꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯐꯖꯅ ꯑꯩꯅ ꯃꯅꯤꯡꯗ ꯇꯧꯔꯤ ꯑꯩꯅ ꯏꯜꯂꯤꯕꯁꯤ ꯀꯟꯅ ꯏꯜꯂꯦ ꯑꯗꯨꯏꯗꯤ ꯑꯩ ꯌꯥꯁꯤ ꯌꯥꯔꯤꯁꯦ ꯁꯣꯛꯑꯅꯤ ꯑꯩ ꯌꯥꯁꯤ ꯇꯨꯝꯁꯜꯂꯅꯤ ꯀꯛꯁꯜꯂꯅꯤ ꯕ꯭ꯔꯁ ꯇꯧꯕ ꯁꯣꯏꯕꯗꯒꯤ ꯑꯅꯥꯕ ꯀꯌా ꯑꯃꯁꯨ ꯑꯩꯅ ꯏꯁꯥꯅ ꯊꯣꯛꯍꯟꯖꯕ ꯀꯌా ꯑꯃꯁꯨ ꯂꯩꯌꯦꯕ ꯕ꯭ꯔꯁ ꯇꯧꯕ ꯀꯥꯟꯅꯩ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯁ ꯇꯧꯕ ꯁꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇꯧꯏꯗꯤ ꯑꯩ ꯗꯥꯛꯇꯔ ꯑꯩ ꯑꯅꯤꯔꯛ ꯇꯧꯖꯩ ꯍꯥꯏꯅ ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯁꯣꯛ ꯂꯩꯔꯝꯃꯅꯤ ꯑꯗꯩ ꯅꯤꯌꯣꯝ ꯁꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯆꯨꯝꯅ ꯕ꯭ꯔꯁ ꯇꯧꯕ ꯇꯝꯕꯤꯌꯨ ꯆꯨꯝꯅ ꯕ꯭ꯔꯁ ꯇꯧꯁꯤ ꯏꯁꯥꯒꯤ ꯄꯥꯔꯠ ꯌꯥꯁꯨ ꯌꯥꯔꯤꯁꯨ ꯁꯣꯛꯍꯜꯂꯣꯏꯁꯤ ꯑꯔꯥꯟꯕ ꯕ꯭ꯔꯁ ꯇꯧꯕꯅ ꯑꯗꯨꯅ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯤ ꯕ꯭ꯔꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯇꯧꯕ ꯃꯇꯝꯗ ꯃꯥꯏꯟꯐꯨꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯈꯪꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯐꯣꯟ ꯀꯣꯜ ꯑꯝꯇꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯒ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯋꯥꯍꯪ ꯍꯪꯕꯤꯔꯣ ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯕꯤꯔꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯩꯈꯣꯏ ꯉꯥꯏꯖꯔꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯆꯦꯛꯑꯞꯁꯤꯅ ꯀꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯗꯣꯛꯇꯔ ꯃꯁꯤꯒꯤ ꯆꯦꯛꯑꯞꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯅ ꯊꯥ ꯇꯔꯨꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯅꯣꯔꯃꯦꯜ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯟꯅ ꯌꯦꯛꯇꯕ ꯌꯥꯒꯤ ꯂꯥꯏꯅꯥ ꯂꯩꯇꯕ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯨꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯅꯤ ꯅꯪꯗꯤ ꯊꯥ ꯇꯔꯨꯛ
usually thಾ ꯇꯔꯨꯛ ꯇꯔꯨꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯌꯥꯝ ꯇꯣꯏꯅ ꯅꯥꯕ ꯍꯧꯕ ꯑꯗꯩ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁ ꯍꯥꯏꯇꯥꯔꯦ ꯃꯤꯗꯨ ꯄꯔꯁꯣꯅꯦꯂꯥꯏꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥ ꯇꯔꯨꯛ ꯍꯥꯏꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯌꯥꯝ ꯇꯣꯏꯅ ꯅꯥꯒꯟꯕ ꯃꯤꯗꯨꯅ ꯃꯥꯅ ꯊꯥ ꯇꯔꯨꯛ ꯉꯥꯏ ꯂꯩꯔꯒꯗꯤ ꯃꯗꯨ ꯁꯣꯏꯔꯅꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯗꯣꯛꯇꯔꯗꯨꯅ ꯅꯪꯗꯤ ꯈꯔ ꯅꯥꯕꯅꯤꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯦꯛ ꯇꯧꯁꯤ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯦ ꯃꯥ ꯌꯥꯔꯤ ꯌꯥꯈꯣꯡ ꯊꯣꯛꯇ꯭ꯔꯦ ꯃꯥ ꯅꯥꯟꯅ ꯕ꯭ꯔꯁ ꯇꯧꯕ ꯅꯤꯌꯣꯝ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯃꯨꯛ ꯊꯥ 3ꯗ ꯑꯃꯨꯛ ꯆꯪꯊꯣꯔꯛꯄ ꯑꯗꯩ ꯐꯖꯅ ꯊꯥ 3ꯗꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯊꯥ 6ꯇ ꯑꯗꯣ ꯌꯨꯖꯨꯋꯦꯂꯤ ꯑꯩꯈꯣꯏꯅ ꯇꯥꯛꯆꯕꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯁꯤ ꯊꯥ 6 ꯆꯦꯛ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯂꯩꯔꯒꯅ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯇꯨꯡ ꯅꯥꯔꯝꯗ꯭ꯔꯒꯗꯤ ꯐꯔꯦ ꯅꯥꯔꯝꯗ꯭ꯔꯒꯗꯤ ꯐꯔꯦ ꯑꯗꯨ ꯊꯥ 6ꯇ ꯆꯠꯄꯤꯕ ꯐꯣꯟ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡꯁꯤꯅ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯁꯤꯁꯇꯦꯝ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯅꯥꯕꯒꯤ ꯋꯥꯐꯝꯁꯤꯃ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯉꯁꯥꯏꯗꯒꯤ ꯇꯥꯛꯄꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯡꯐꯝꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯁꯤꯗꯩꯁꯤꯗ ꯗꯣꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯑꯅꯥꯕꯁꯤꯅ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯁꯔꯨꯛꯁꯤꯡꯗ ꯁꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯄꯥꯏꯈꯠꯀꯗꯒꯦ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕ ꯑꯗꯨꯝ ꯍꯟꯖꯟꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯁ ꯇꯧꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯗ 2ꯔꯛ ꯕ꯭ꯔꯁ ꯇꯧꯕ ꯑꯗ ꯉꯝꯃꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯌꯥꯔꯛ ꯌꯥꯈꯣꯡꯗ ꯂꯩꯔꯤꯕ ꯐ꯭ꯂꯣꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯥꯔꯛꯀꯤ ꯕ꯭ꯔꯁ ꯍꯥꯏꯗꯤ ꯏꯟꯇꯔꯗꯦꯟꯇꯦꯜ ꯕ꯭ꯔꯁꯁꯤ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯗꯤ ꯌꯥꯔꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯧꯁꯟꯒꯟꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯅꯣꯔꯃꯦꯜ ꯕ꯭ꯔꯁꯤꯡꯁꯤꯅ ꯃꯁꯤꯃ ꯑꯗꯨꯝ ꯇꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇ ꯑꯣꯏꯔꯁꯨ ꯇꯧꯕꯤꯔꯣ ꯌꯥꯔꯛ ꯁꯦꯡꯕꯁꯤꯃ ꯑꯗꯨꯒ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯦ ꯐꯖꯅ ꯇꯦꯡꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ BPꯒ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯨꯝ ꯈꯔ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯇꯦꯡꯕꯁꯤꯃ ꯑꯗꯨꯝ ꯀꯥꯟꯅꯩ BP ꯂꯩꯔꯒꯅ ꯊꯨꯝ ꯁꯤꯖꯤꯟꯅꯕꯤꯗꯕꯤꯗ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕ ꯀꯅꯥꯒꯨꯝꯕꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯒꯅ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯃꯥꯎꯠ ꯋꯥꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯎꯠ ꯋꯥꯁꯅꯦꯅ ꯐꯥꯔꯃꯥꯁꯤꯗ ꯏꯁꯥꯅ ꯆꯠꯂꯒ ꯍꯦꯛꯇ ꯄꯨꯡꯂꯩꯗ ꯂꯩꯔꯒ ꯃꯥꯎꯠ ꯋꯥꯁ ꯁꯤꯖꯤꯟꯅꯕꯤꯕꯗꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯒꯤꯁꯨ ꯁꯥꯏꯠ ꯏꯐꯦꯛ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯥꯎꯠ ꯋꯥꯁꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯥꯎꯠ ꯋꯥꯁꯁꯤ ꯉꯁꯥꯏꯒꯤ ꯔꯤꯒꯨꯂꯔ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯃ ꯗꯥꯛꯇꯔꯗ ꯍꯥꯟꯅ ꯈꯪꯗꯣꯛꯄꯤꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯔꯤꯒꯨꯂꯔꯂꯤ ꯑꯩꯈꯣꯏ ꯗꯦꯟꯇꯦꯜ ꯗꯣꯛꯇꯔ ꯑꯃꯗ ꯑꯩꯒꯤ ꯌꯥꯁꯤ ꯅꯥꯕ꯭ꯔꯥ ꯅꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯊꯥ 6ꯇ ꯑꯩꯅ ꯉꯁꯥꯏ ꯄꯤꯖꯈꯤꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯔꯒ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯂꯥꯏꯅꯥ ꯑꯃꯗꯤ ꯌꯥꯒꯤ ꯑꯃꯁꯨꯡ ꯆꯤꯟꯌꯥꯒꯤ ꯂꯥꯏꯅꯥꯁꯤ ꯅꯥꯗꯅꯕ ꯑꯁꯨꯃꯥꯏꯅ ꯑꯩꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯗꯤ ꯑꯇꯩ ꯋꯥꯍꯪ ꯂꯦꯝꯍꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯂꯔ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯒꯅꯤ ꯉꯁꯤꯒꯤꯗꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯕꯅꯤ나 ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯄꯨꯡꯖꯥꯗꯨ ꯌꯧꯔꯛꯂꯦ ꯌꯥꯔꯤ ꯌꯥꯈꯣꯡꯒꯤ ꯑꯅꯥꯕꯅ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯁꯔꯨꯛꯁꯤꯡꯗ ꯁꯣꯛꯍꯟꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯔꯤꯝꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯤꯅꯥꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯂꯦꯡꯕꯤꯔꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯐꯣꯟ ꯇꯧꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯌꯦꯡꯒꯤ ꯁꯦꯡꯂꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯄꯤꯖꯔꯤ